Akashvani Imphal Nayani Devi na pau pajari ahanbada maruoiba pau Manipur Press Club linkhatkibagi yankhaimathoi suba mapokuman thoram ngasi Imphal gi major khulda leba Manipur Press Club ta pangthokli Smart City Mission gi project sing matam jana loisinba Raija amasung Union Territory singi manungda Nagaland Tripura Chandigarh amasung Jharkhand na oiri Election Commission ngasi Uttar Pradesh ki Special Incentive Revision gi draft Electoral roll list phonglagani amasung Griha Mantri amasung Corporation Mantri Amit Shah ngasi New Delhi gi Vigyan Bhavan da Corporate Social Responsibility Conclave haudoklagani Manipur Press Club linkhatkibagi yankhaimathoi subam apokuman thoram ngasi Imphal gi major khulda leba Manipur Press Club ta pangthokli All Manipur Working Journalists Union Amjuna sinba thoram sida Amju gi calendar amasung diary su phongani Press Club gi hana secretary oiramba mioi sing ikai khumnabo utpagi thoram amsu pangthokani thoram asida MLA Yumnam Khemchan Khongban Dabam Ibomcha Sapam Kunjakesor Information and Public Relations ki Director Ngangum Uttam Editors Guild Manipur gi President Khogendra Khomdram Amsung Amju gi President Asem Bhaktana Sarukyari India Meteorological Department na hairi Manipur yauna awang nopok raija sing Uttar Pradesh Haryana Chandigarh Punjab Himachal Pradesh Orissa Jharkhand amasung Chhattisgarh gi mapam kharada ka hena lechil kungna thagani Madhya Pradesh amasung Bihar da lechin kungna thabaga mari lainana orange alert lauthokre Met agency na hai awang thangba Bharat ki raija sing Jharkhand West Bengal da ingbagi chang hengatkani Smart City Mission gi project sing matam chana loisinba Raija amasung Union Territory singi manungda Nagaland Tripura Chandigarh amasung Jharkhand na oiri Housing amasung Urban Affairs Mantraloy na thadorakpa cherol amada Kohima na mission asida kaithakiba lupa koti 734 gi project nipumak mamang chahi gi December amada loisinba ngamle hairi ba mission asigi makhada Agartala da lupa koti 909 changna paikat khiba project humphudra tare chu loisinba ngamle awang nopok Bharat ki raija singi manungda matam chana project sing loisinba ngamba sahar singi manungda Kohima amasung Agartala na oiri Election Commission of India na hujik chathariba Special Incentive Revision ga iroina na Uttar Pradesh raija gi oina bhot hadaba yagadaba voter singi electoral roll list ngasi phonglagani list hasi hana mamang jahi gi December 28 da phongani haina laukthokibani Raija adugi chief electoral officer Navdeep Rinbhana hai kanagumana electoral roll list asida yaningdaba lairabadi ngasidagina mathang thagi taruk phawgi manungda khangalakpa yagani mathang thagi 38 phawbada wakat singi waroi sing purakani final electoral roll na March 3 ta phongani tabiriba pawasi Akashvani Imphal dagini Griha Mantri amasung Corporation Mantri Amit Shah ngasi New Delhi gi Vigyan Bhavan da Corporate Social Responsibility Conclave haudoklagani machi oiba chinjak phanganba amasung machi oiba chinjak watpagi thonga hanbada Corporate Social Responsibility gi thaudang haiba hiramda pangthokadaba mifam asigi pandamdi angang singda machi oiba chinjak chaba watpagi thongsing anta hanba punna amasung anobo wakalon galoinana sangsin minanaba bani mifam asi National Dairy Development Board asinbani masida Griha Mantri na Sel Bhilai Steel Plant Chhattisgarh ki Corporate Social Responsibility ki makhada paikatpa gift meal program gi ahum suba phase haudokani masina Bhilai Steel Plant ki khoni gi akoiba mafam singda leiba sarkar gi school singda mahi tamliba angang lising mari romda kanaba phangangani BJP Luchingba amasung Griha Mantri Amit Shah na lakliba Tamil Nadu gi Vidhan Sabha Mikhalda NDA na soidana mai pahanaba BJP Luchingba sing amasung dol gi karmi singda khangankre Tamil Nadu gi Tiruchirappalli da ngarang pangthokpa dol gi karmi singi mifamda Sri Shah na Pradhan Mantri Narendra Modi sarkar na paikaliba miyam gi yai phathawrang singi kanaba mipung kudingmata phanganbada dol gi karmi singna maru oiba thaudang launaba khanganki
Panbayai, Tamil Nadu Vidansabha Mikhalgi Mangoinana, Numinini Khongchata Sri Saha, Mapam Aduda Lady, Raja Aduda Sarkar Pairiba, DNK Asoiba Singh, Miam the Utoknabam Sung Indian Mikalda, My Park Namadolgi Karmis Nakano Hanagadabani Ainasu, Grehamantrina Fongdoki, Mahaki Khongchat Mangda Sri Sahana, AIDMK Giluching Basinga Unaduna, Mikhalgi Sems Hariba Singi Matangda, Kanaki. Supreme Court na Kendra Sarkar amasung Employees Provident Fund Scheme gi makhada khusuman hengatpagi matangda lagliba thamari gi manungda warip launaba kangankhre JK Sahesori amasung Atul S Sandurkarna saba ben samana khusuman hengatabana organized sector da lairiba sinmi kayagi khudongchaba manghalle haina tharakpa PIL ama taraba tungda court na wafam asi laukthokibani Shiksha Mantri Dharmendra Pradhana Center of Excellence for Classical, Kannada, Telugu, Malayalam, Amazung Oriana, Zingwatpa, Lairik Tarau, Doyauna, Sign Language gi Lamda Puthokpa, Document Singa Si New Delhi, the Pangtokataba Thoram Amada Pongani, Lairik Singa Si Central Institute of Indian Language gi Makada Puthokpani, Shiksha Mantralaina, Social Media that Hagalak Bawarul Amada, Hai, Tabak Singa Sina, Lebak Asigi, Ipai Puchina, Lairik Laisuki Lamda Tamlamba Lausinkeabu, Yokatpa Namlagani. Mapal Thoram Mantri Dr. S. J. Sankarna, Chamber of Commerce Amasung Industry, France Indiana Sinduna, Pangthokpa, French Indian Young Talents Thoramda, Saru Yakiba Musingo Nakre, Social Media that Hagalakba Warolda, Sri J. Sankarna, Hai, Laibak Anigi Marakta Lainarak Liba Mari, and Pagat Anaba, Amasung, Malengi Oibo Wapangayagi Matanga Kanagani. Mantrina International Energy Agency gi Executive Director Phati Birolga Unaduna Bharat ki Chawkhat Lambida Mateng Pangnabagi Damak Thagatpa Phongdokhi Mahaki Khongchat Manungda Dr. Jai Sankarna Laibak Adugi Pradhan Mantri amasung Mapal Thoram Mantri Yauna Lujingba Kayaga Unadana Wari Sanarakani Dr. Jai Sankarna Friends Ambassadors Conference ki Kuntrama Thoi Subai Idi Sandasu Wangangani Dr. Jai Sankargi Anisupo Khongchat Oina Mahak Laksem Baktasu Chatkani. Bharat ki badminton sanaroi PV Sindhu ngajidagi Kuala Lumpur da pangthokadaba Malaysia Open lisangani kontarukta saruk yagani Olympic medalist PV Sindhu mamang jahigi me thada soktuna sanaba lepluba matung tournament asida ihanhana muk sanagadabani tournament asida Bharat ki Malvika Bansor amasung Unati Hudasu nupigi singles ta saruk yagani Santosh Trophy lisangani kunmanga kuntaruki Humpudama Pansuba Senior Men's National Football Championship ta Nagaland final round changbangamle masina Nagaland gi oina Santosh Trophy gi final round changba ahanbani final round da Nagaland na yumbu oriba Assam Nungchup Bengal Tamil Nadu Uttarakhand amasung Rajasthan ga group A da thengnagani round asigi ahanba match ta Nagaland ga Nungchup Bengal ga tha asi kunmathoi da Assam gi Dhakuwa Khana football stadium da sanagani Bhimstek Laibak Singi Oina Cancer Care ga Mari Lainana Pangtokpa Specialized Training Program gi Ani Subantaka Ngarang Visakhapatnam da Laiba Homi Bhaba Cancer Hospital and Research Center da Audokre Thauram Adu Bhimstek amasung SAARC gi External Affairs Mantralogi Joint Secretary CSR Ramna Hudokhi Thauram Adu da Wangangbada Sri Ramna Hai Bhimstek Laibak Sing Maruina Bangladesh Bhutan Myanmar Sri Lanka Thailand amasung Nepal dagi mihut kayana Thauram asida saruk yari Mahakna Hai Mapam asida cancer lainagi chaiteng hengalakpa amasung masibu thengnanaba kanaba tawsil taurang kaya watpana capacity building amasung skill development ki tangai phataba kaya lairi aroibada maruiba pau Manipur Press Club Linkat ki bagi yang mathoi subam apo komon tahuram ngasi Imphal gi major khulda leiba Manipur Press Club ta pangthokli Smart City Mission gi project sing matam chana loisinbam raija amasung union territory singi manungda Nagaland Tripura Chandigarh amasung Jharkhand na oiri Election Commission ngasi Uttar Pradesh ki Special Initiative Revision gi draft electoral roll list phonglagani amasung
गृह मंत्री अमसुंग कॉर्पोरेशन मंत्री अमित शाह ngasi न्यू दिल्ली की विज्ञान भवन दा कॉर्पोरेट सोशल रेस्पॉन्सिबिलिटी कॉन्क्लेव हौदोक्लगनी पाउ लोइजरे।